Kuki singna amuk hanna napat amasung sugunuda landarakhre. Bisnupur district ki manung chamba nafat khulgi maningda laiba kuki singna khundaba Tilaroi 5 village Makhau area dagi kuki singna bom yaw nongmai round kaya kaptuna landarakhre. Thaudo asi ngarang numidang pung 10:35 rom tabadagi hauna maitai singda khundaba nafat amadi sugunuda landarakhibani. Thongkhong lalaga laiba Kaksing district ki sugunu police ki manung chamba maitai singna khundaba mphom aduda makhatana amuk hanna numidang pung 11:30 rom tabada bom yauna kapsilakpadagi sugunu municipal council ward number 1 gi manung chambada laiba lafam amata pukhai ki hairi thaudo aduda aso apan amata yawbagi paudi laite bom pukhai ki ba mafam adu sugunu khaidem laikai dagi abuja mani hal kauba mioi amagini hairi thokiba thaudo adugi matangda mafam aduda sugunu police station gi SR mani bantana losing batin amana ngasi ayuk laktuna yengsinkhre thaudo adugi matangda sugunu municipal council gi chairperson Mayangtem Sarat Maitena Penda wafam kaya su phongdoke hari UZCM na Union Home Minister da piba chero ngamkhai saban khaba amadi FMR lokthokpa yaroi Myanmar amasung India ani ge border area da thamlamba free movement regime FMR lokthoktanaba amadi ngamkhai saban khadanaba gi matangda United Joseph Association Manipur UZCM na Union Home Minister Amit Shah da chero ama piduna taksinkhre Association asigi chairman amasung secretary anina sign tawduna DC Churchampur gi khothang da Union Home Minister da pising gi bachero aduda Manipur gi mafam kaya da Jau tribal kunsing paktakna khunda laita duna lairi amaram da Indo Myanmar border gi Manipur saruk tak ngamkhai pulliba apunba asangba gi chada humpudi Churchampur district na konsile Hanta Union government na border fencing tawbaga loinana border area da satnaramba free movement regime lakthoklakani haiba wafam yamna laibak thibani Central government gi firep asi awang numpok lamdamda khundariba tribal community singda yamna bias laiba miyeng ama yengbani hana lawgani International border asi gi nakal animakta masing chap manaba Jau phuruk ki miyoi sing khunda laita duna lairibani Free movement regime laibana international boundary da tokhai tahallaba Jau phuruk sing asi chathok chasin tawbada khudong chaba phangduna lakpani Free movement regime asina international boundary asi gi nakal animakta kilometer 13 na kwamba mafam sing athingba yawduna chathok chasin tawbada ayaba piribani haina su pallim jero aduna United Nations Declaration of the Human Rights of Indigenous Peoples lisinganiga subna tarek ki article 33 ki wafam paladuna article asina international boundary da khaidok piraba Samanaba Furuf Sik Miyoi Amana Amada Sangba Daramaga Mai Lainaba Tabak Simpunna Saruk Yaminaba Amana Amada Mating Pinaba Cultural, Political, Economics Amasung Social Farja Singda Mating Pinaba the Ayava Piri Vani Hairi Maramasina Asigumbat Kongtang Amalokatnava Philip Louding Mamangda Union Government Yellow Sing Hana Tanaram Gadavani Maramasina Handa Union Government Myanmar Amasu Indiagi Aniki Ngangkoi Savankanaba amadi free movement regime laukthoknaba firep lawrokpa asi yaba ngamroi maram asina Union government na lawkiba firep adu handokpiyu haina United Joseph Association Manipur na Union Home Minister gi pukning chingchinkhi kambai tim amana khutlage konana fakiba kuki nupi sing na police ki makhuttagi munkhre logi wangbada nungmai paituna lakpa kuki masa ani kambai tim amana farubadagi kuki nupi sing na irang horakre Police ki makhutagi kuki nupi singna miyoi ani adu sumunkhre pawasina haribadi ngarang ayuk 10 suba BSF 13 suba command regiment amasung samaga mawdra humdoi suba CRPF apumba combined team amana buffer zone haina lariba torbung bangla gi mobile check post da acha awong sing check tawbada Scorpio Tarvor car register number MN 01 K9493 da tongduna lakpa naha ani khamduna check tawbada Makoidagi 9mm pistol amadi magazine konana faki khulage konana faraba kuki ani adudi Kampopi district ki Kaithel Mambidagi James Haukip apopa Molkulun Haukip Churchampur district ki Toibungdagi Samilan Dongyal apopa Halthong Kawi makoi ani fare habagi pautawadagi Churchampur police ki additional SP LP Yakulun na luchingba team ama changsilakhi Makoi ani adu Churchampur police ta sinarakpaga loinana makoi ani punna 13 suba common regiment amadi BSF ki kanggu amada bulletproof ki vehicle ama pibinaba haibada phangdabadagi gypsy amada makoi ani puduna lakhi
ꯇꯤꯝ ꯑꯗꯨꯅ ꯀꯥꯕ꯭ꯔꯪ ꯚꯤꯂꯦꯖ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯃꯨꯜꯍꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯝꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯇꯝꯅ ꯄꯨꯔꯛꯈꯤ꯫ ꯃꯈꯥ ꯇꯥꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯨꯄꯤꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯅꯍꯥ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯃꯨꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯐꯒꯠꯂꯛꯈꯤꯕ 9mm ꯄꯤꯁꯇꯣꯜ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ ꯂꯧꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯥꯔꯝꯁ ꯑꯦꯛꯀꯤ ꯃꯈꯥꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨ ꯃꯨꯜꯍꯧꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫